North Songkong village tagi Lenminsang Haokip kauba miyoy ama mihad thina hatkibagi thawong adu akanba mongda condemn tawi mihad asigi matangda michang mikhai naidaba mapung phaba investigation ama chathagadabani haina henglep asigi MLA Letzamang Haokip na dakshilakli mahangna high case asigi matangda Tourakli ba allegation sing asi tujungningai oi thodok adu hakthengna na thengna hoba singi matungina Lenminsang Haokip nongmaina kaptuna hatlaba matung mahaki thawai yaudra haksang adu puduna chatkriba silaibak thibani laikidabagi thawai yaudra haksang imung manungda fanghandaba haibasi awabagi mathakta awaba ama muk hapani imung manungna laikidrabagi aroiba mathong mangam pangthok chanabagi chapchaba haklei mihat asigi achumba wayal athubada fanghanabagi damak matik chaba investigation chathagadabani maduda aran ahui tauba yaramlabadi mara leiba sing matik chaba chairak fanghangadabani haina sumahangna mari leinaba singi pukning chingsilakli